Polling station Kharada Pamdaba Thoudok Thokhrabasu Outer Manipur Parliamentary Constituency Meekhal Hingsha Yaodana Loishinkhre both thadabagi chang chada unauthorized mathakta oikhi Assembly segment taraga humtoida ani shuba tangkaki oina ngasi pangthokiba taraga nipan suba Lok Sabha Meekhal adu ngasi ayu pung 3 tage nungthal pung 3 fawba chathakhe Presna fangba pau amagi matung ina Meekhal aduda Urkhol District Headquarters ke Viewland English is part number 47 ke polling station da sakang dabak khulai paiba singna Meekhal gi thabak thoram da ayet apan pibage thogok ama thoki haire amarom da Urkhol town ge Greenland Primary School da hangba polling station number 44/41 Model High School da hangba polling station number 44/36 KK Lesi Fadet Junior High School da hangba polling station number 44/50 amade Kamdong District ke polling station number 43/19 Singkap da Pamdaba Thoudok thokpagi pau likhe Thoudok asin natana mapung oina yengbada Meekhal asida ka henba thokhaningdaba Thoudok thokpagi pau likhte puna voter lakh mari lising marifu mari chamapan marifu mari da bot thadabagi khudong chaba pidura bire mari gi laibak lepkhiba ngasigi Meekhal aduda voter singna apunba polling station chanipan nifuga da bot thadana khe Meekhal asida haujik lamdam asida thokliba irang asida maram oiduna lanjena duna leiriba voter jamanga kunmapan da bot thadabagi khudong chaba pikhiba loinana voter asigi da mak Urkhol Tengnopal amade Jiribam district da akhanaba polling station mapan hangduktuna bot thadana khe masida yamna singthaningai oikiba amade voter amakhak ki da mak akhanaba polling station ama Tengnopal district da hangduna bot thadabagi khudong chaba pikhiba adune Assembly segment taraga humdoida pangthokiba Meekhal asiga mari lainana CEO Manipur dagi fangba pau amagi matung ina bot thadabagi chang ase ngasi nungthal pung 5 fawbada chada 63.03 oikhi haide taraga nipan suba Lok Sabha Meekhal ase ngasi loishinkhibaga loinana Indian National Congress ki midef Alfred Kangam S Arthur Naga People's Front ki midef Katui Timothy Jimik amade Independent midef Alishan Aponmai amasung S Khojon gi laibak EVM da laikre Voter sing thadakhiba bot masing yawba EVM sing adu hauzik mari leinaba district administration ge office sing strong room da akan bachesing tharang loinana thamkhre panba yabadi hanak pangthokhiba taraga nipan suban Lok Sabha Meekhal ge bot masing lakliba jun mari da thigadabadi